ꯑꯍꯥꯟꯕꯗ ꯂꯩꯃꯈꯣꯡꯗ ꯃꯤ ꯐꯥꯈꯤꯕ ꯀꯨꯀꯤꯖꯧ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯟꯗꯦꯝ ꯇꯧꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯩꯃꯈꯣꯡꯗ MES employee ama phaki hairiba thaudo asu akanba mawna kandem tawi haina Committee on Tribal Unity Kotu Sadar Hills Kangpokpi amadi Laimakong Area Protection Committee LAPC yauna masigi subsidiary area unit singna hairi mangkhraba misa asi authorities singna phangnaba thibada masum rescue operation asida Kotu LAPC amadi Kokizau Civil Society Organization singna sawali Army Cantonment Area dagi pukhibani haiba Puki haina Tazanari Mangkhraba misa asi phangnaba made rescue tawnaba honabada mapung phana cooperation pigani haina sulup singa sina wasakli hairi phabada senaba singna MES employees sibu miwebigi minungsi yengduna condition yauduna thadokpiwa madi maki imung manunga amuk pulhanbiu haina makoina apul tawri nakalamoromna akaknaba furup ama hektada target tawduna waroisin piba natragana ethnocentric narrative pauthokpagi thabak tawdana bakotuna hairi Kokizau amasung mitai community ki tension sagat patokpagi mathau tabasingsu committee asina phongdorakli thaudo asi mari lainaba authority sing official oina confirmation ama pidribo phawba hangmakan biu sensitive oiba phiba masida stakeholder punamakna daita laina thabak tawnabasu committee asina taksili hairi atopa pawamana Kuki na athingba thamlakhiba makhanagi popi pami sing yandatkre Kangpopi district ki saitu subdivision manung sanba makhal khulgi nungsup thangba singsangi lam acre taragani thoirom da pak sauna tharamkhiba popi pambi sing yanthanaba changsilubara Kuki khulai paibe sing athingba pirakhrabasu yandatuna Manghankhre police tagi phangba paun hai ngarang Kangpopi district police CRPF amasum executive magistrate yauraga makhan khulgi nungsup thangba singsangda tharama popi pambi sing yandatuna Manghankhi Mafam adugi lam acre taragani thoirom tharama popi pambi singa du combine team asina yandatuna manghan bagaloinana Saprimana police station makhatana thijindana bagidama case ama surakhatkre hairi tentakpa update khatanga pizage Government of Manipur Directorate of Education Schools Manipur lamphel party thokpa order ngatang mem thamjage tentakna thamjaramgi state asida school government school sing government aided private amasum central school sing thingjinduna lakpa do Hayengdagi di normal classes amuhan resume tauragani hainasu order sina makhatana pali Manipur top channel gi maikai digi maruibi I pausing miyamda thamjagi ahanbada laingakna mai sangsing suti thadokpagi mayokta lup kyana yaningdaba phongdorakli mailoisang thong hangadabani coordinating body Manipur thokliba tangdu laita daba phiba masiga mari lainana school yauna mailoisang sing laingakna thingjinba bui yamna kana yaningdaba phongdokhibaga loinana Coordinating Committee on Demand for Disturbance Pre-Education Zone Mahisang Sing Kudaktagi Hangdonaba demand of Craig. Desama Masum Aims ki upon Apex Body Ama Oriba Coordinating Committee on Demand for Disturbance Pre-Education Zone gi Convener Mayengbam Samorjan Hai. Nimit Kiani gi Mamang gi Mailoi Sang Sing Tinguna Laglaga Langakna Makatana Order Ama Tokriba Pawa Tingziliba Si Mairoi Singi Kalaga Hayeng di Hangdokadavani. Wathok lanthok tholakpa matamda lairiba lainga amadi lanai sector kudimak sui masida maru oina sokliba asi education sector ni haina makna makhatana phongdokhi ke covid na maram oiduna sahi ani supna lairik tamba phangkiti masigi matung tarakpada irang asiga mari lainana lainga na school amadi college punamak thingjinduna mahi tamba lepasi mairoi singi laibak thibani haikhibaga loinana metric exam nakshilaklaba matam asida school thingjiliba asi Manipur amasum state asida lairiba mahairoi punamaki asauba mangjaba manaki asumna satharabadi Manipur da lairiba mahairoi singi tungi lambida yamna khudong thigani mahairoi singna lairik tama phangalu haini ihau laktingaida lainga nam yingsang biu haina wa mangyanki loinana kumza English ngani gani panda committee asina su education sector asi free zone ohelamadi lairiba mahairoi sing Sahi amada numit saniga kun lairik tama phangalu hain appeal tawkhiba laikhrabani haikhenasu paus tama khatari atopa pawmana lainga ki mathakta akanba khongjang sangsinna ba sem sare feso khanggi pangal loiraba mahiroi singna lainga ki mathakta akanba khongjang sangsinna ba sem sare haina feso na phongdorakli Federation Student Organization Kanglai Pak feso ki secretary publicity ti sadanandana thadorak pa chirol aman hai Kuki narco terrorist na maram oiraga Kuki amadi mite yani ki marakta Manipur mihat mipun gi asawu lan phamam oirakli sera asida Manipur lengana karimat na sungda vida ngak laitana internet hingjinba amadi school college amasum university suti thadokpa sina maram oiraga mairoi sing lairik tambada yamna asawba akaiba oirakli
Manipur gi MLA ayambagi amadi yaitong khamdongbasinggi masa masusingdi Manipur gi mapana mai masing tambo ibana Manipur gi hauzik oiriba phibam masina makoidadi akaiba piramnaba yai adubu mapalamda mai tamba ngamdaduna Manipur manungda mai tamjariba singsidadi sathariba thawongsinga sina aduki matik awaba moihali malem gi oina yengmadasu lan tawringai manungda phawba lam madugi mairoi sing mai tambagi lamdadi akaiba pinadi maram maduna lal loikraba phawba lam madu kangkhong saiba lam amoikidi aduba lebak thibadi Manipur gi hauzik oiriba phibam asina mahiroi singda piriba akaiba kya singa sina tungda Manipur gi phibam asi kari oigani tamangamdri hauzik Manipur da lan asiga mari lainana irang ama hek tholakpaga internet hingjinba amadi school college amasum university sing suti hek ta thadokpa haibasina solution oiragani haibadi Manipur lengakna thengningba matam phawba thingbiro aduga lalusin biro nena tana mahitam jaragi Manipur lengakna Manipur gi mahiroi singda piriba saitheng sing asina aduki awaba am oheli maram asina khangmagi pangal loiraba mahiroi singna arepa ama khangnabigidama Manipur lengak ki maphamda mahiroi lubasina lusingduna mahiroi singa pullaga amatu oiba thabak thoram sing pangthoknaba sem saba loiri mara asida Board of Secondary Education Manipur lauduna pangthokadoriba HSLC examination tawgadaba kuiraktaba matam asida hauzik phawba bosem gi chairman gi post mathong maram khangdri examination controller amadi secretary gi phamsu mathong maram khangdaduna in charge oina thapuri maram asina Manipur lengak ki education minister na numit mangani gi manungda miyeng sanggadabani natrabadi mahiroi singi khalaga lup asina lengak ta thabak oina pangthoknaba makhal makha kya gi thabak thorom pangthokani hainasu sherol asina makha tarakli atopa paomana hayengdagi maisang sing hangdoktuna mai tamhangadabani mahiroi lup taruk hayengdagi khudakta maisang sing hangdoktuna mai tam hongadabani haina mahiroi lup taruk na fongdokre mahiroi lup taruk AIMS desam KSS suk MSF amadi atopa mahiroi lup amana sinduna pangthokpa pawgmi phamamada lup taruk asiki wangloi oina nixon hai mawang sahi gi me ahumdagi haurakhiba irang asina maram oiraga mahiroi singda sauna saithing piduna lakni masigi Makasa tharakpa oina handak jaribamna thokiba lebak thiba thawdo adudagi mahiroi sing ihau lakani haibigi mingda Manipur lengakna hawkiba November 19 dagi hauna ngasi phawba mahisang sing suti thadokuna lakni lengakna irangi mingda mahiroi sing gi hakmatpa lamdam asida mahiroi sing suti thadokpa asi maram sadaba thawngamani mahiroi sing gi punsibu karisu leitana khanbigi mawongda tawningbada tawba manba mawongda ngihak leitana order thoktuna mahisang singbu numit nini suti thadokpa loidana makhataba order thoktriba phawba matam kaktana school sing thingzilakpagi thawong asidi lebak thibani haiki mangna hai malem gi oina su irang leiba madi lanpham achauba kayada maisang thingba madi ayat apan piba laikhidi adubo state asida irang gi namada maisang sing matam kaktana thingzilakpagi thawong asidi mahiroi sing sumjana bagi thawong amani haina lawi khongthang asidi thingel da taina ba ngamdraga nasi khongda tainai haibaduga mane miyamgi lan thum su ngak ngamdaba aduga miyamgi ihau su kibegi thawong khudakta lepkadabani maramaduna hayengdagi khudakta school sing hangdoktuna mai tamba hawananaba lengana thabak pakikadabani makha tarakpada mahiroi singi democratic right mat oidabani khunai ama sakhotpa afaba ohenbada mahiroi singi achauba thawdanglai amasu mahiroina khunai gi yanglen saruni mating thokpa manga leiba khunai uhenanaba puna hotnaminaba sangi haikenasu pausida makhatari makasa tharak poina kangla pawgi editorial myamna thamjagi CSO amasum lenga aniki marakta athingba thambagi hidanaba Manipur gi miyam khamthengna awaba mayungnari illegal migrants in Kuki zau narco terrorism logi wangwada Indo Myanmar border ngamkhai lansilaktuna Manipur miyam gi mathakta landa aduna furup ki apun masaktam thugaiduna makhoi goiba tongan balebak jalengam semnaba war crime lawi kham naina chatharakriba tha taraga mapun mapung phajalakri lana sigi woroisin laingakna purakpa ngamdabadagi pendaba miyamgi mihut sinduna laingaki matakta CSO singna makhal makha kya gi khongjang sangsim leptri masina maram oiraga law and order control ngamdabagi phibamda leiri miyamgi khongjang laksinana bohonabada laingaki maikeidi gi athingba kya thamjinduna lainga amadi miyam anigi marakta athingba thambagi hidanabagi masigi saithengna miyamna mayukna halibasi laibak thibani Civil society lupsingi maraktagi miyamgi khongsa satpa wakat mifam sathaba general strike singba khongjang sing leptana
lepa leitana satharakpa control tonaba honabada laibaki maikhaidagi curfew thamba amadi mailoisang sing thingjinbagi thabak leptana satharakliba sigi matangda lairakliba wahangdi lainga amadi miyam anigi marakta athingba sing thamliba sina wathoki waroisin purakpa ngamgadoribra habisini miyamna maramdam kanjanaba democratic oiba pendabigi khulaw lawba amadi khongjang sing sangsinbada khongjang sing sangsinbagi hak lengak pathapna ayaba pi adubu khongjang sangshiliba singi maraktagi miyamgi lanthum mangan takanba yekhai thugaiba amadi mai thabana singwa sathaba yorakpadagi democratic ki mahutta violence oirakhibadagi control tonaba lengana curfew thamba mailoisang sing amadi internet service na singba sing thingjinbagi thabak satharakibani lawi laingang na athingba sing thamjinbagi miyamgi mausagi punsida akaiba kya thokanbada khwaidagi sauna saitheng mayuknariba si nomagi hati athi su nomlagi hingnaba lanthengnariba lairaba singni amoromda mai masing tamliba pikliba angang sing yauna tungi yumurel oirakadaba naharul singna khwaidagi sauna saitheng mayuknari maisang thingjin kiba sina maram oiraga mahiroi singgi syllabus coverage ngamdaba amadi sahigi sangyeng exam da mahiroi sing mai pakpa ngamdabadagi academic career manglagadra haibigi sauna singnaba sulaidi karigumba laingana mahiroi sing promotion pibigi thausil satharaba tarabasu mapung phaba knowledge phangwa ngamroi lakliba December 2 digi hauduna pangthokadoriba pre board examination da akaiba piragadra haibigi singnaba leitabasnati masina maram oiraga miyamgi maikaidigi haujuk thokliba irang asigi mari lainana laingaki maikaidigi athingba sing thamba tarabasu mailoisang singda athingba thambiganu haiba wafam leirakliba asigi matangda laingangna khanthaba mathauta tai laingana mailoisang sing thingbagi thabak sathariba asigi maram karigi no haiba tarabadi mairoi singna irangda yauksilakani haibagi kibadagine lawi CSO singna pendabadagi laingaki mathata sangshinba khongjang singda mairoi sing saruk yarakani mahiroi sing sangsinba khongjang na khwaidigi effective oibana mahiroi sing khongjang yauraktanaba mahiroi sing thingjinbani haibada haimama thokloi mireibak masa logi wangwada ngamkhai lana sangsilakhiba kulai paibesin Kuki theory singna mitei miyam paktak miha chathaduna makhoigi tokhaiba leibak semnaba leptana satharakliba war crime tha taraga mapana sigi manungda puna miyoi saniga yangkhai mathakta khangu thakta punsi pikhamnankre mitei gi mayum lising kaya tangoi on khibadagi lanjenar khiba mitei lising khumfuena relief camp sing sangjafam lauduna laidi mitei singna maram damda misen oirakliba asi matam sana thingaudrabadi sahi lising manga hen apunbagi saktam ngaglakhiba Manipur masetana kai khibadana tana yelawmi mitei sing maram damdagi khungul mutkhiba yabagi singnaba leitabanate thokliba wathok asigi matangna leirakliba wangdi India government ki lusingba sing mamit tangba madi mana pangbabu karimata khangsin usinadana lairibagi maram karigino haibisini Kuki singna Manipur thuwaina ba landarakliba si laktuna ba moongi lan proxy amadi geopolitics ki lan oibadigi waroisi leitaba landa sathanduna mitei miyamgi kangkul Tripura digi Tripuri sing kangkul mutkiba dugi thawong adu tahanana bo hona boirabadi hiramasigi matangda political party punama amadi civil society organization sing amatu oina punna khana nainaduna lofom thokpo phirep ama launa ba hona phamthui furuk ki apun masaktam thugaina landarakli bisingi mayokta punna lanthengminabagi mahut CSO amadi lainga ki marakta athingba thambagi hidana bana wathoki worosin propangam loi makasa tharakpo oina top pawmana army camp pawbo secure oidri Kuki na operate toure haiba mayek sengle fox lemakung army cantonment manungdigi miyoyama mangkhraga madugi texas army na lawba ngamloi herakpasi yamna ikainangai ni army gi camp phawo secure oiraktrabanina army gi area dasu Kuki khulai paibasing maning tamna operate toure haibasi yamna mayek sengle haina fox gi president tes mani hana phongdokre wafam masi lemakung army camp manungda suba chikagi thabak yengmu satkiba loitang khunong maning lekai digi leisram kamal babu kawba ama mangkhibaga mari leinana kanto sabal sanction kiba miyam gi khongjang amada mana phongdokibani mana makhatan hai Indian army na khurak hangdana leiriba leimakong army cantonment manungda thabak ki sangkhiba miyoyama mangkhraga army na thiba khangdri haina irai laina haidorakpa sidi aron khujul thorang amagi makhada satharakpa thawong haina fox na lawdaba ngamdi haujik thiba khangdana leiriba laisram kamal babu leimakong army ke manungda tumina
चंखिबा नति महक आर्मी की एंट्री गेट मसागी साइन सिंबसिंग तौरमलग चंखिबनी आर्मी की मियंग मखादा इफोंग फोंग सत चंखिबा मिवे मांखरे थीबा खंगद्रे हाइन इराय लाइन हेक्ता हाइरकपा सिदि अरोनबे एजेंडा अमगी मखादा सथरकपा थवोंग हाइना लौदबा गमदे थवोंग असदि मैतै सिंग नोमो नोमगी खरा खरा लेप्तना हलकपगी मवोंगनि मसिदा इंडिया की लानमीसिंग येंगदुना लेथुक्लिबसिंग मियामदे हेना सिंगनबम फोले करिगुंबा लाइश्रम कमल बाबू फतनुंग थोक्लबदि मदुगी टेक्साक पुनमक लेमखोंग आर्मी 57 माउंटेन डिवीजन की जीओसी पुगदबने की आर्मी के मनुंग संखिबा मिवे अमा थीबा खंगद्रिबा ममाई लेरगा सेनबा यारो हैना मखा ताना फोंदोखे।